ꯃꯩꯇꯩ ꯂꯤꯄꯨꯟꯒꯤ ꯊꯧꯃꯤꯅꯤ ꯍꯥꯏꯕꯁꯤꯡꯅ ꯃꯤꯑꯣꯏ ꯑꯃ ꯐꯨꯔꯛꯄꯗ ꯅꯠꯇꯅ ꯀꯤꯍꯜꯂꯒ ꯊꯥꯗꯣꯔꯛꯂꯦ ꯑꯃꯗꯤ ꯏꯃꯥꯂꯨꯞꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯨꯏꯀꯞꯇꯒꯤ ꯖꯣꯁ ꯆꯣꯡꯊꯥꯝ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯕꯕꯂꯨ ꯂꯣꯏꯇꯣꯡꯕꯝꯒꯤ ꯁꯦꯡꯗꯣꯛ ꯋꯥꯔꯣꯜ ꯑꯃ ꯋꯥꯠꯁꯑꯦꯞ ꯒ꯭ꯔꯨꯞꯇ ꯄꯣꯁꯠ ꯑꯃ ꯐꯣꯔꯋꯥꯔꯗ ꯇꯧꯔꯨꯕꯒꯤꯗꯃꯛ ꯃꯩꯇꯩ ꯂꯤꯄꯨꯟꯒꯤ ꯊꯧꯃꯤ ꯋꯤꯡꯅꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯈꯔꯅ ꯂꯥꯡꯒꯣꯜꯒꯤ ꯃꯐꯝ ꯑꯃꯗ ꯀꯧꯗꯨꯅ ꯐꯨꯔꯛꯄꯗ ꯅꯠꯇꯅ ꯑꯀꯤ ꯑꯈꯪ ꯄꯤꯔꯛꯂꯦ ꯍꯥꯏꯅ ꯖꯣꯁ ꯆꯣꯡꯊꯥꯝꯅ ꯃꯁꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯏꯃꯥꯂꯨꯞ 12ꯅ ꯌꯥꯅꯤꯡꯗꯕꯁꯨ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯀꯤ ꯊꯥꯡꯖꯤꯡ ꯍꯣꯜꯗ ꯄꯨꯟꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯑꯝꯀꯤꯜ, ꯅꯨꯄꯤ ꯁꯃꯥꯖ, ꯇꯝꯃꯤ ꯆꯤꯡꯃꯤ, ꯅꯤꯝꯄꯥꯜ, NLA-NL, ꯑꯅꯨꯜ ꯕꯤꯁꯅꯨꯄꯨꯔ, ꯊꯧꯕꯥꯜ ꯏꯃꯥ, ꯃꯆꯥꯂꯩꯃ, ꯏꯆꯜ, ꯏꯐꯝ, ꯄꯥꯎꯅꯥ ꯀꯩꯊꯦꯜ ꯋꯤꯃꯦꯟ ꯋꯦꯜꯐꯦꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯁꯨꯡ ꯈ꯭ꯋꯥꯏꯔꯝꯕꯟ ꯐꯋꯣꯏꯕꯤ ꯏꯃꯥ ꯀꯩꯊꯦꯜ ꯋꯤꯃꯦꯟ ꯚꯦꯟꯗꯔꯁ ꯋꯦꯜꯐꯦꯌꯔ ꯌꯨꯅꯤꯌꯟꯅꯁꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯏꯃꯥꯂꯨꯞ 12ꯒ ꯄꯨꯟꯅ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯃꯤꯍꯨꯠ ꯁꯤꯟꯗꯨꯅ ꯑꯝꯀꯤꯜꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯂꯧꯔꯦꯝꯕꯝ ꯉꯥꯟꯕꯤꯅ ꯍꯥꯏꯈꯤꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯕ ꯂꯨꯞ ꯈꯨꯗꯤꯡꯃꯛ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯊꯥꯒꯠꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯌꯦꯡꯊꯤꯅꯕ ꯑꯀꯟ ꯑꯔꯤꯡ ꯁꯤꯡꯕ ꯀꯌꯥ ꯑꯁꯤꯗꯤ ꯌꯥꯅꯤꯡꯗꯦ꯫ ꯃꯩꯇꯩ ꯂꯤꯄꯨꯟ ꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯨꯞ ꯀꯌꯥꯒꯤꯗꯃꯛ ꯑꯐꯕ ꯊꯕꯛ ꯇꯧꯔꯛꯄꯗ ꯇꯔꯥꯝꯅ ꯑꯣꯛꯏ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯃꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯑꯀꯤ ꯑꯈꯪ ꯄꯤꯕ, ꯐꯨ ꯆꯩꯕ ꯑꯃꯗꯤ ꯍꯥꯠꯀꯅꯤ, ꯀꯤꯍꯟꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔꯒꯤ ꯇꯥꯡ 18ꯇ ꯑꯩꯒꯤ ꯌꯨꯝꯗ ꯑꯌꯨꯛꯀꯤ ꯄꯨꯡ 10:42 ꯇꯥꯕ ꯃꯇꯝꯗ ꯅꯣꯡꯃꯩ ꯄꯥꯏꯕ ꯃꯩꯇꯩ ꯂꯤꯄꯨꯟꯒꯤ ꯃꯤ 90-50 ꯂꯥꯛꯑꯒ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯑꯩꯕꯨ ꯐꯥꯗꯨꯅ ꯄꯨꯕꯤꯔꯒ ꯃꯤꯠ ꯄꯨꯟꯁꯤꯟꯕꯤꯔꯒ ꯄꯨꯕꯤꯔꯒ ꯃꯐꯝ ꯑꯃꯗ ꯊꯝꯃꯀꯥꯟꯗ ꯑꯩꯕꯨ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯩ꯫ ꯑꯩꯒꯤ ꯐꯣꯟ ꯍꯥꯡꯇꯣꯛꯄꯤꯔꯒ ꯃꯣꯏꯅ ꯑꯩꯒꯤ ꯊꯥꯅꯈꯤꯕ ꯇꯦꯛꯁ ꯃꯦꯁꯦꯖ ꯑꯃꯗꯤ ꯀꯣꯜ ꯂꯣꯛꯁꯤꯡ ꯂꯣꯏꯅ ꯑꯩꯉꯣꯟꯗ ꯀꯅꯥꯒ ꯄꯥꯎ ꯐꯥꯎꯅꯕꯅꯣ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯪꯉꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯣꯏꯅ ꯑꯩꯒꯤ ꯃꯇꯥꯡꯗ ꯐꯣꯔꯁꯇ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯅꯕ ꯊꯧꯔꯥꯡ ꯇꯧꯅꯕꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯑꯄꯥꯝꯕ ꯏꯐꯨꯟ ꯋꯥꯏꯐꯨꯟ ꯍꯨꯃꯥꯡ ꯀꯩꯀꯩ ꯇꯩꯊꯣꯛꯄꯤꯔꯒ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯍꯜꯂꯤ꯫ ꯚꯤꯗꯤꯑꯣꯗꯨꯗ ꯍꯥꯏꯔꯤꯕꯁꯤꯅ ꯑꯩꯅ ꯁꯤꯌꯔ ꯈꯛ ꯇꯧꯕ, ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟꯁꯨ ꯌꯥꯎꯗꯕ ꯋꯥꯠꯆꯞꯀꯤ ꯃꯦꯁꯦꯖ ꯑꯃꯈꯛꯇ ꯁꯤꯌꯔ ꯇꯧꯍꯜꯂꯛꯏꯕꯁꯤ RK ꯅꯤꯃꯥꯏ, ꯊꯧꯅꯥꯎꯖꯝ ꯕ꯭ꯔꯤꯟꯗꯥ, ꯑꯗꯒꯤꯗꯤ ꯃꯥꯂꯦꯝ ꯅꯤꯡꯊꯧꯖꯥ, ꯌꯥꯝꯕꯦꯝ ꯂꯥꯕ ꯃꯣꯏꯅ ꯑꯩꯉꯣꯟꯗ ꯄꯥꯎ ꯄꯤꯔꯒ ꯁꯤꯌꯔ ꯇꯧꯍꯟꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯒ ꯍꯥꯏꯍꯜꯂꯤ꯫ ꯑꯗꯨꯒ CMꯒꯤ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒꯁꯀꯤ ꯃꯇꯥꯡꯗ ꯃꯣꯏꯒ ꯐꯝꯃꯤꯟꯅꯔꯒ ꯒ꯭ꯌꯥꯟ ꯇꯥꯔꯒ ꯑꯩ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯇꯨꯡꯗ ꯇꯧꯗꯅꯕ ꯑꯁꯤꯒꯨꯝꯕ ꯁꯤꯌꯔ ꯇꯧꯗꯅꯕꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯋꯥꯍꯩ ꯈꯔ ꯊꯝꯕꯤꯔꯛꯏ ꯑꯩꯉꯣꯟꯗ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯒꯤ ꯈꯨꯠꯁꯤ ꯄꯨꯜꯂꯒ ꯑꯩꯒꯤ ꯅꯤꯡꯗ ꯑꯃꯗꯤ ꯀꯂꯥꯡꯗ, ꯕꯣꯝꯗ ꯆꯩꯐꯝ 15-20 ꯐꯨꯈꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯣꯛꯇ ꯀꯤꯟꯅ ꯊꯤꯟꯕ, ꯅꯣꯡꯃꯩ ꯅꯝꯃꯒ ꯀꯤꯍꯟꯕ, ꯃꯣꯏꯒꯤ ꯀꯣꯏꯁꯟꯗꯣ ꯑꯩꯅ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯍꯥꯏꯗꯤ ꯋꯥꯆꯞ ꯊꯥ ꯑꯍꯨꯝꯒꯤ ꯃꯃꯥꯡꯗ ꯅꯪ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤ, ꯀꯔꯟ ꯊꯥꯄꯔꯒ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯈꯤ, ꯔꯃꯤ ꯗꯦꯁꯥꯏ ꯀꯅꯥꯗꯩ ꯅꯝꯕꯔ ꯂꯧꯏ ꯍꯥꯏꯕꯗꯣ ꯑꯩ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯀꯥꯟꯗ ꯑꯩꯉꯣꯟꯗ ꯊ꯭ꯔꯦꯠ ꯇꯧꯈꯤꯕꯒꯤ ꯌꯥꯝꯅ ꯂꯩꯈꯤ꯫ ꯑꯗꯣ ꯑꯔꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯁꯤꯒꯨꯝꯕ ꯑꯀꯤ ꯇꯨꯖꯨꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯤꯑꯣꯠ ꯃꯤꯅꯩ ꯑꯁꯤ ꯃꯊꯪꯗ ꯊꯣꯛꯇꯅꯕ ꯃꯌꯥꯝ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯦ ꯍꯥꯏꯅ ꯊꯝꯖꯔꯤ꯫ ꯑꯗꯨꯒ ꯁꯤꯒꯨꯝꯕꯒꯤ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯂꯝꯗꯝꯁꯤꯗ ꯏꯔꯥꯡ ꯌꯥꯝꯅ ꯂꯩꯕ ꯂꯝꯗꯝꯁꯤꯗ ꯊꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯦ ꯍꯥꯏꯅ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯇꯧꯕ, ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯈꯟꯖꯕ ꯑꯉꯥꯡ ꯑꯃꯕꯨ ꯃꯌꯨꯝꯗꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 10 ꯍꯥꯏꯕꯗꯤ ꯉꯜꯂꯤꯉꯩ ꯃꯇꯝꯁꯤꯗ ꯄꯨꯔꯀꯥꯟꯗ ꯑꯊꯦꯡꯕꯐꯥꯎ ꯂꯩꯔꯒ ꯊꯥꯗꯣꯔꯛꯄ ꯍꯥꯏꯕꯁꯤ ꯃꯩꯇꯩꯅ ꯃꯩꯇꯩꯗ ꯑꯣꯠꯄꯒꯤ ꯁꯤꯁꯇꯦꯝ ꯑꯃ ꯂꯩꯔꯦ ꯍꯥꯏꯅ ꯑꯩ ꯈꯜꯂꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯩꯇꯩ ꯂꯤꯄꯨꯟ ꯍꯥꯏꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯌꯥꯝ ꯐꯖꯅ ꯇꯧꯕ, ꯑꯗꯨꯒ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯂꯨꯞꯅꯤ ꯑꯩꯅ ꯌꯥꯝꯅ ꯊꯥꯖꯕ ꯊꯝꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯩꯁꯨ ꯅꯠꯇꯕ ꯑꯉꯥꯡ ꯑꯃꯅ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯕꯛ ꯈꯔ ꯇꯧꯔꯨꯕꯒꯤꯗꯃꯛꯇ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇ ꯉꯥꯡꯉꯒꯗꯤ ꯍꯥꯏꯕꯒꯤ ꯄꯣꯠꯇ ꯊ꯭ꯔꯤꯇꯟ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯩꯇꯩ ꯂꯤꯄꯨꯟꯁꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯒꯤ ꯃꯤꯆꯪ ꯑꯣꯏꯒꯗꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯃꯥꯁꯤꯡꯅ ꯈꯔ ꯆꯤꯡꯅꯔꯦ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯩꯇꯩ ꯂꯤꯄꯨꯟꯅ ꯈꯨꯠꯂꯥꯏ ꯄꯨꯔꯒ ꯆꯠꯂꯤꯁꯤ ꯁꯔꯀꯥꯔꯅ ꯄꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯅꯥꯅ ꯄꯤꯕꯅꯣ ꯍꯥꯏꯕꯁꯨ ꯏꯃꯥ ꯍꯣꯏꯅ ꯈꯔ ꯆꯤꯡꯅꯩ꯫ ꯇꯧꯕꯈꯛꯇꯕꯨ ꯃꯩꯇꯩ ꯂꯤꯄꯨꯟꯅ ꯄꯥꯏꯒꯦꯔꯥ, ꯈꯨꯠ ꯊꯥꯡꯒꯠꯄꯅ ꯄꯥꯏꯒꯦꯔꯥ, ꯄꯤꯁꯇꯣꯛꯅ ꯄꯥꯏꯒꯦꯔꯥ, ꯑꯔꯥꯝꯕꯥꯏꯅ ꯄꯥꯏꯒꯦꯔꯥ, ꯑꯦꯅꯤ ꯚꯤꯂꯦꯖ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯁꯤꯅ ꯄꯥꯏꯒꯦꯔꯥ, ꯏꯃꯥ ꯂꯩꯕꯥꯛ ꯉꯥꯛꯅꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯋꯦꯜꯀꯝ ꯇꯧꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯊ꯭ꯔꯤꯇꯟ ꯇꯧꯅꯗꯅ, ꯑꯩꯈꯣই ꯃꯁꯦꯟ ꯉꯥꯡꯅ ꯁꯛꯅꯗꯅ, ꯐꯨꯅꯗꯅ, ꯑꯗꯨꯒ ꯑꯇꯣꯞꯄ
ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯕ ꯐ꯭ꯔꯤꯗꯝ ꯑꯣꯏꯍꯟꯗꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯄꯤꯕ ꯔꯥꯏꯠ ꯑꯣꯐ ꯐ꯭ꯔꯤꯗꯝ ꯃꯌꯥꯝ ꯃꯥꯡꯍꯜꯂꯛꯄꯁꯤꯗꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯒ ꯃꯩꯇꯩ ꯄꯨꯟꯅ ꯃꯅꯤꯄꯨꯔ ꯏꯃꯥꯒꯤꯗꯃꯛꯇ ꯇꯧꯔꯛꯄ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯁꯨ ꯃꯃꯥ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯁꯄꯣꯔꯠ ꯇꯧꯒꯅꯤ ꯑꯗꯨꯒ ꯃꯩꯇꯩ ꯃꯤꯄꯨꯟꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯨꯞ ꯈꯨꯗꯤꯡꯅ ꯃꯤ ꯑꯃꯠꯇꯅ ꯁꯤꯡꯒꯜ ꯑꯃꯈꯛꯇꯅ ꯐꯥꯎꯕ ꯃꯩꯇꯩꯒꯤꯗꯃꯛꯇ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔ ꯏꯃꯥꯁꯤꯡ ꯇꯝꯅ ꯁꯥꯔꯤꯕ ꯂꯝꯗꯝ ꯑꯁꯦ ꯃꯁꯤꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯛꯄꯗꯗꯤ ꯏꯃꯥ ꯑꯣꯏꯅ ꯐꯖꯅ ꯋꯦꯜꯀꯝ ꯇꯧꯒꯅꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯏ ꯃꯁꯦꯟ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯗꯅ ꯑꯃꯒ ꯑꯃꯒ ꯊꯥꯖꯅꯗꯕ ꯊꯝꯕꯒꯤ ꯊꯕꯛ ꯑꯁꯦ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯗꯅꯕ ꯏꯆꯥꯁꯤꯡꯗ ꯑꯃ ꯑꯣꯏꯒꯦꯔꯥ ꯏꯆꯥ ꯈꯨꯗꯤꯡꯃꯛꯇ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯄꯥꯎꯖꯦꯜ ꯑꯃ ꯊꯝꯕꯤ ꯍꯥꯏꯕꯁꯤꯃ ꯑꯩ ꯊꯝꯖꯔꯤ꯫